ꯑꯍꯥꯟꯕꯃꯛꯇꯗ Manipuri wari taminasi YouTube channel bu yengbiriba amadi tabiriba khudingmakpu koknona khurumjabaga loinana lepa leitana hapsarakliba loisinkhidraba diary gi aroiba episode joksilakle aroiba episode asi bawda hojik phawda yengbiriba khudingmak amadi tabiriba khudingmakpu haningai leitan thagatsari wari asi pathokjaba matamda soikhilankiba asuki matik yauramba yai pumnamakna ngakpiduna ngasi phawba support tawbiduna tabiribasingbu haningai leitana thagatpa amukasu phongdoksari hojik amu aroiba episode taminarsi wari asibu ivirakpa Rustam Naorem Rosina ngasi ki taibang pansida aina hingliba makai nangna thoigidamak inegi mafamda laman khumba natik natte karigumba nangna magi mathakta laman khumge hairabadi aibu han hatoklanko daras ras mabungni nungsina kappa haurai tanja sida ahan ahumduna chensilaktuna rasbu khamjinna bakanna hotnari makuttagi thangdu sumunna ba laknari cheirak sida thoigi baba rakesh hostel da police team amaga loinana yorkle police singduna mafamdu yorokpada rasna leiramlibu fivamduda makhoi mayam changsinduna rasta nongmaina namduna leimaiduda inthui nesinba yaw koksinbasu yauri rasu police singdugi chainadu khangduna leimaiduda tharo maro oli inspector nangna nathona kyam phana leidana kesida chenaribuse ha Roji makoina rasta tawbibdu yengbangam Roji gi matawdu Romana uraduna Romana sir inspector na ibemana kana Romana sir angang du mara leijadaba angang misakni inspector na o adudi nang si yamna khang haibagi mawongni ne Romana asumba mangni aina haijariba angang dugi maral karisu leite sir inspector jun hey ekoina setliba uniform se makutuna masagi puritki masi khara paiduna Romado onsilaga masi pami haiduna hekta leiraga sesin bai yaba nattene khanglabra Romana sir inspector duna makhoi gumbasi raski purit lengjum oi kari oi paiduna nomlaga gunda saba singse makhoi bu faduna marin tingthokkena khangledana Romana sir ai bu thajabiyu mahak lanjadaba angangne inspector he nang maga kari thonei ha o adunara makutta thang ama paiduna leiramlibuse adudi hayu nang kanano khumune Romana sir ai Rosina sir darasti lanjadaba asumbani inspector na kanano ne daraska amuk taroklisina he masiro ras harise Rosina asumba mangni sir mahak mara leijadaba misakni mana karigu mapriantaba kharadagi laman khumnaba hotnabada aina madu yaroi haiduna khamjabani mahaki mara leite sir Rakeshna inspector nupi asini hostel sibu chalairiba Rakeshna Romada makut kudombiduna thinduna tai police tu raski purit ta chena pairambadu thadoktuna Romado onslai mamitu Romada munna yengduna mangaktu haifet chaptharaga inspector juna o yengbadana ing tapliba mongna hadriba hey nakhoi tabra asinu pisi fajalu makoi ani ohumna Roma bu gari du kakhanna ba ingit tawi inspector duna hey nang mathangdadi pendribani chakdribani haiduna apikpa wakhal gal wainana kanagum miyoi amata da laman khumge haiduna khangano madu nangi hak natte achum aran afa fatta gidamakta lo lei haibsi kaidownungda khak kawroidabani lo bu nangna na khubam nungda supna paisinduna sizna ba yagani haina khangano maduna hena nangbu khudong thibada nangani Razna sir ai lanjare inspector na ikoina setliba uniform se tarai na sulogano ngasi nangna karigumba fatta nungdadagi thabak tawramlabadi nahak nangi lem horiba na punsido kari oiba lekhiba yai haibasin hak khanglabra Razna sir inspector na ibe masina khamlambana nangi laibok phaba haibadu oirabani makutu Roji da thinduna hai Romasu gari du kakat kre inspector na Rakesh to onsinduna som hojikti lengbi ba yare ekoi paw adum pizaraklage Rakesh na ma khaknasu loiba natri inspector na anyway hojikti mahak ekoi gi ikut chale masidagi makha taba mathang step by step lokhatpa yabasingdu soidana lokhatlagani aduga thogdoktu da chenaramba mipum khurimaksu logi oiba chapchana action lawjagani som matam du ngaibi he nakoi gari start toro chasi Rakesh na yam nungaijare sir police singdu mafamdagi gari du thogduna chakre Roji Raski asokdu yengduna makhut mamaida kamhaliba mami pakhatna
Rosina Dharas sokra makutana rasta soke tawi rasu masadu soloktanaba hairap leithoi Rakeshna ibungo law ipaga doctor phaw chatuna isaki sokdu yengthok lusi Rasna kaka ai kaisu tawdida sumnagi jaifum khara sidani wadu tabda Rosidi pakhatchei Rakeshna matang kuinadagi isa kaina maina saktuna leirakliba aini ai khaktatante thoigi mama su mahakna mafam marang sukang hek khangudana mangkiba numitudagi tumba machet chaba machet kayada wana lenjarakliba ngasi isa mayanggi mapandagi isa thoigi mari makhong khangle ipa pele ipa pungpian pele Rosina baba Rakeshna nakhoi matam khudikmakta miku nahum singna yamna chekchina leigadabani ko maya maraktagi kaidonungda ithan tongan tage haibagi wakhal khak khalloidabani Rosina hoi baba Rakesh Rasta onsinduna Raski mareng banda nungsina pop thaduna Rakeshna ibungo khudikmak haukraba wari ngakni kauthopusu khara khara matamna phai nang wakhal nungaitaba khanganuko leikidrabi isadugi damak nang ngasi tawrimlibu matawse ipagi thamoina isabu kayada Rakesh wa makha taba ngamda mabukning nungsina kaplakle Rasna baba nasana soikilan kibu yaropsu pangmana samagni khanbiduna ngakpiyu Rasu makut anido lona danu Rakesh ta khurummi Rakesh kapkoptuna isa lande isa karisu soide soiribadi ipani Rasna baba Rakeshna isagi punsibu phoragadi haiduna mahakna haibda yaruba ikhoina mabu toina yengsin bibang ngkidaba mahakbu hostel sida laikre khanduna laithokluba ikhoini Rosina baba Rakeshna phare ai amuk chatlage nakhoi masien nungsi sanana sinana leiminauko Rakeshu hostel campus manungdudagi gate wangma lanthokre Rasu mafamdudagi makhongdu tapli thangdokre hostel dugi satri mayamdu mathan amaga sibon magi kada wari sana le Julina handaki matangse mana tawjirobugi hairabud phudi masa da tajakhibrisingduna sab hek charabane adubu amuksu khanjilluraga nunghaibdi ngamde Rosina madumakni Juli aina phawribusu Julina ai nanga chensillaga ine romagi mamangda nakutu phandoktuna leplibudo ai oiradiba tawrom loidabani thokhet hato khan kharaga pelagadabani Rosina madu yade Juli madudi wakhal thenba misak amana tawgadaba matawni Julina karino nangna haidudi Rosina Juli nangso angakpani aigi inmanabini haibda pakchade Julina ho adudi aikhoidi khangjadre education psychology tamlubusu natabanina Rosi nokpet tawna Juli da yenglaga education psychology tamlubagi wangak tasu nateda karigumba darasna asawba yaman kibuna inebu thangduna thinduna laman khumlabini haiduna hatkiba tarabdi daras ki tungi punsidi kari oheugani Julina asumbani nang hairibudo adu khaktarane Rosina aina kari amu oyu ba kudingmaksi dagi kannanaba aina mabu khamkibani Rosi waduda Juli su gyan taraduna makha tadre Julina adu aina ngaklebadi makhoi animak thangna na ahing anida mayasna hale bikina amukole matau kamdawna tawkhribano mari makhongsu kari amata khangba kanasu leitrabajala khangdeda Rosina asumba mangni warido kananasu khanglamdoi sumande adumati aikoina bhabna sagatpa taredana Julina kanagi matangdano Rosina Mahesh Julina o psychology ki nupini na hoi libiro tajarage Rosi yam khangba uhauba mana pakhauga do temladuna Rosi numitto asumai tawdana Rosina wari amuk liraklam mahakna bhabna semjin sajinba wari ngatani mahakna lirakadoribsi Mahesh aikoi babasibu kadai sakribajano hauji phawba hanjilaktrisibu yumsida lerisi aikoi ani khaktani masu khanglibane thongloida chaka amata chasu sukcha he charo seraksida chaksanglomda mi amana koli thanglok sangjin tawba manbagi makhon amakhak taki Maheshna kainone bababu hanjilak kibrjalane hanjilakpagi makhondi tahoudeda hojikta chaksanglomda aina takhriba makhon dubu Mahesh magi kadagi chaksang tamna prop lai chaksangi maidusu imamamduna leiram
ꯃꯍꯦꯁ ꯃꯩꯗꯨ ꯐꯠ ꯊꯥꯟꯗꯨꯅ ꯆꯥꯛꯁꯪꯗꯨꯕꯨ ꯀꯣꯏꯅ ꯌꯦꯡꯂꯛꯏ꯫ ꯆꯥꯛ ꯎꯄꯨꯗꯨꯒꯤ ꯃꯈꯥ ꯑꯣꯏꯅ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃꯈꯛ ꯐꯩꯅ ꯇꯥꯗꯨꯅ ꯈꯖꯤꯛ ꯂꯦꯡꯗꯨꯅ ꯂꯩꯕꯗꯨ ꯎꯔꯦ꯫ ꯇꯞꯂꯤ ꯂꯦꯡꯂꯤꯕ ꯏꯁꯤꯡ ꯒ꯭ꯂꯥꯁꯇꯨ ꯃꯍꯦꯁꯅ ꯇꯥꯞ ꯄꯥꯏꯗꯨꯅ ꯈꯨꯝꯒꯠꯂꯒ ꯔꯦꯛꯇ ꯊꯝꯂꯦ꯫ ꯃꯍꯦꯁ ꯇꯨꯃꯤꯟ ꯂꯩ, ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯉꯥꯡꯗꯦ, ꯁꯣꯔ ꯐꯥꯎꯕ ꯇꯞꯅ ꯍꯣꯜꯂꯤ꯫ ꯆꯩꯔꯛꯁꯤꯗ ꯃꯃꯥꯡ ꯊꯣꯡꯂꯣꯝꯗ ꯃꯤ ꯑꯃ ꯇꯨꯁꯤꯟꯕ ꯊꯣꯡꯗ ꯊꯦꯡꯒꯥꯏꯕꯒꯨꯝꯕꯒꯤ ꯃꯈꯣꯟ ꯑꯃꯨꯛ ꯇꯥꯔꯛꯏ꯫ ꯑꯗꯨꯗꯒꯤ ꯃꯍꯦꯁ ꯃꯁꯥꯗꯨ ꯍꯩꯅꯔꯛꯇ꯭ꯔꯦ꯫ ꯈꯨꯗꯛꯇꯨꯗ ꯃꯃꯥꯡ ꯊꯣꯡꯖꯥꯎꯔꯣꯝꯗ ꯑꯃꯨꯛ ꯄ꯭ꯔꯞ ꯂꯥꯛꯇꯨꯅ ꯃꯉꯛꯇꯨ ꯃꯄꯥꯟꯗ ꯊꯤꯟꯗꯣꯛꯇꯨꯅ ꯀꯅꯥ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯤꯉꯩ ꯆꯩꯔꯛꯁꯤꯗ ꯃꯇꯨꯡꯂꯣꯝꯗ ꯃꯤ ꯑꯃꯈꯛ ꯍꯥꯏꯔꯛ ꯅꯣꯛꯂꯝꯂꯒ ꯐꯠ ꯂꯥꯎꯅ ꯆꯪꯁꯤꯟꯈꯤꯕꯒꯤ ꯁꯕꯗ ꯑꯃꯨꯛ ꯇꯥꯔꯛꯏ꯫ ꯃꯍꯦꯁ ꯃꯆꯤꯟꯗ ꯀꯔꯤ ꯍꯥꯏꯔꯤꯕꯅꯣ ꯈꯪꯗꯦ, ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯏꯃꯨꯡꯂꯣꯝꯗ ꯆꯪꯕ ꯍꯧꯔꯛꯂꯦ꯫ ꯃꯥꯒꯤ ꯀꯥ ꯌꯧꯁꯤꯜꯂꯛꯄꯒ ꯊꯥꯡꯂꯝꯂꯤꯕ ꯃꯈꯣꯡꯁꯨ ꯑꯃꯨꯛ ꯆꯞ ꯂꯦꯞꯄꯤ꯫ ꯊꯣꯡꯖꯤꯟ ꯆꯪꯐꯝ ꯃꯌꯥꯒꯤ ꯀꯥꯆꯤꯟ ꯑꯣꯏꯔꯞ ꯇꯧꯕ ꯖꯒꯥꯗꯨꯗ ꯐꯛꯂꯥꯡꯂꯣꯝꯗ ꯃꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯃꯁꯝꯅ ꯅꯤꯡꯗꯨ ꯌꯧꯅ ꯊꯥꯗꯗꯨꯅ ꯀꯅꯥꯅꯣ ꯈꯪꯗꯅ ꯂꯦꯞꯂꯤꯕꯤ ꯅꯨꯄꯤꯗꯨ ꯎꯔꯦ꯫ ꯃꯍꯦꯁꯅ ꯅꯪ ꯀꯅꯥ? ꯅꯨꯄꯤꯗꯨ ꯀꯔꯤꯁꯨ ꯈꯨꯝꯂꯛꯇꯦ꯫ ꯃꯍꯦꯁ ꯃꯁꯥꯗꯨ ꯊꯛ ꯅꯤꯛꯇꯨꯅ ꯃꯥꯒꯤ ꯐꯣꯟꯗꯨ ꯄꯣꯀꯦꯠꯇꯒꯤ ꯁꯠꯇꯣꯛꯇꯨꯅ ꯀꯣꯜ ꯇꯧꯒꯦ ꯇꯧꯕꯗ ꯃꯁꯥ ꯑꯃꯗꯤ ꯃꯈꯨꯠꯇꯨ ꯅꯤꯛꯃꯟꯗꯨꯅ ꯐꯣꯟꯗꯨ ꯃꯈꯨꯠꯇꯒꯤ ꯁꯤꯠ ꯅꯥꯟꯊꯈꯤꯗꯨꯅ ꯂꯩꯃꯥꯏꯗꯨꯗ ꯄꯣꯞ ꯇꯥꯏ꯫ ꯕꯦꯇ꯭ꯔꯤꯗꯒꯤ ꯀꯣꯚꯔꯗꯒꯤ ꯏꯆꯥꯏ ꯆꯥꯏꯔꯦ꯫ ꯈꯨꯗꯛꯇꯨꯗ ꯃꯍꯦꯁ ꯁꯠ ꯐꯝꯊꯗꯨꯅ ꯏꯆꯥꯏ ꯆꯥꯏꯅ ꯇꯥꯔꯤꯕ ꯐꯣꯟꯗꯨꯒꯤ ꯄꯥꯔꯠꯁꯤꯡꯗꯨ ꯁꯠ ꯈꯣꯝꯖꯤꯟꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯍꯥꯞꯆꯤꯟꯅꯕ ꯍꯣꯠꯅꯔꯤꯉꯩ ꯆꯩꯔꯛꯁꯤꯗ ꯃꯇꯨꯡꯂꯣꯝꯗꯒꯤ ꯀꯟꯅ ꯂꯥꯎꯔꯛꯏ꯫ ꯃꯍꯦꯁ ꯐꯣꯟꯗꯨ ꯃꯈꯨꯠꯅ ꯆꯦꯖꯦꯠ ꯄꯥꯏꯗꯨꯅ ꯃꯃꯥꯏꯗꯨ ꯐꯠ ꯅꯣꯟꯈꯠꯂꯛꯄꯗ ꯉꯁꯥꯏ ꯅꯨꯄꯤꯗꯨ ꯂꯦꯞꯂꯝꯗ꯭ꯔꯦ꯫ ꯑꯗꯨꯒ ꯃꯇꯨꯡ ꯍꯟꯗꯨꯅ ꯐꯠ ꯌꯦꯡꯕꯗ ꯅꯨꯄꯤ ꯑꯃꯗꯤ ꯊꯣꯡꯖꯤꯟꯂꯣꯝꯗ ꯇꯨꯃꯤꯟ ꯊꯣꯛꯈꯤꯕ ꯎꯍꯧꯏ꯫ ꯃꯍꯦꯁ ꯐꯣꯟ ꯕꯦꯇꯔꯤꯒꯗꯨ ꯍꯥꯞꯆꯤꯜꯂꯒ ꯁ꯭ꯋꯤꯆ ꯑꯣꯟ ꯇꯧꯏ꯫ ꯑꯗꯨꯕꯨ ꯐꯣꯟ ꯗꯤꯁꯄ꯭ꯂꯦꯗꯨ ꯄꯨꯔꯥ ꯋꯥꯏꯠ ꯀꯂꯔꯗ ꯕ꯭ꯂꯦꯡ ꯑꯣꯏꯅ ꯂꯩꯔꯦ꯫ ꯃꯍꯦꯁ ꯎꯄꯥꯏ ꯂꯩꯇꯦ꯫ ꯐꯣꯟꯗꯨ ꯄꯣꯀꯦꯠꯇ ꯑꯃꯨꯛ ꯍꯟꯅ ꯍꯥꯞꯆꯤꯟꯗꯨꯅ ꯃꯥꯒꯤ ꯀꯥꯔꯣꯝꯗ ꯌꯥꯡꯅ ꯆꯪꯁꯤꯜꯂꯛꯂꯦ꯫ ꯃꯍꯦꯁꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯀꯥꯗꯨꯒꯤ ꯊꯣꯡꯗꯨ ꯐꯠ ꯂꯣꯟꯁꯤꯜꯂꯒ ꯃꯥꯒꯤ ꯐꯃꯨꯡꯗꯨꯗ ꯀꯤꯠ ꯐꯝꯗꯨꯅ ꯁꯣꯔ ꯐꯤ ꯍꯣꯜꯂꯤ꯫ ꯐꯃꯨꯡꯗꯨꯒꯤ ꯈꯣꯡꯌꯥ ꯑꯣꯏꯅ ꯂꯦꯞꯂꯤꯕꯤ ꯁꯨꯔꯨꯞ ꯊꯤꯔꯕꯤ ꯅꯨꯄꯤꯗꯨꯗꯤ ꯃꯍꯥꯛꯅ ꯎꯗ꯭ꯔꯤ꯫ ꯃꯍꯦꯁ ꯃꯤꯀꯨꯞꯁꯤꯃꯛꯇꯗ ꯃꯇꯨꯡꯗꯒꯤ ꯌꯥꯝꯅ ꯅꯛꯅ ꯅꯨꯄꯤꯗꯨꯅ ꯍꯤꯛ ꯀꯞꯂꯛꯄꯒꯤ ꯈꯣꯟꯖꯦꯜꯗꯨ ꯃꯍꯦꯁ ꯇꯥꯕꯗ ꯍꯣꯜꯂꯝꯂꯤꯕ ꯁꯣꯔꯗꯨ ꯐꯠ ꯊꯤꯡꯒꯠꯇꯨꯅ ꯃꯇꯤꯟ ꯀꯨꯠ ꯌꯣꯠꯁꯤꯟꯗꯨꯅ ꯃꯃꯥꯏꯗꯨ ꯇꯞꯅ ꯂꯩꯗꯨꯅ ꯌꯦꯡꯂꯛꯄꯗ ꯊꯣꯏꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨꯗ ꯃꯍꯦꯁ ꯃꯁꯥꯗꯨ ꯒ꯭ꯌꯥꯟ ꯍꯥꯏꯔꯞ ꯃꯥꯡꯕꯒꯨꯝ ꯀꯔꯤꯒꯨꯝ ꯋꯥ ꯉꯥꯡꯕ ꯐꯥꯎꯕ ꯊꯣꯛꯇ꯭ꯔꯦ꯫ ꯈꯨꯗꯛꯁꯤꯗ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗꯒꯤ ꯊꯣꯏꯗꯨ ꯑꯃꯨꯛ ꯃꯥꯡꯈ꯭ꯔꯦ꯫ ꯃꯍꯦꯁ ꯃꯃꯤꯠ ꯑꯅꯤꯗꯨ ꯅꯣꯏꯊꯣꯛꯇꯨꯅ ꯃꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯄꯒ ꯃꯥꯒꯤ ꯍꯦꯠ ꯃꯤꯃꯥꯡꯃꯛꯇꯗ ꯍꯦꯠ ꯌꯦꯡꯊꯣꯛꯄꯒ ꯑꯀꯤꯕ ꯐꯥꯎꯔꯕ ꯁꯛꯐꯝ ꯆꯦꯟꯕꯤ ꯅꯨꯄꯤ ꯑꯃꯅ ꯂꯦꯞꯂꯝꯕꯗꯨꯗ ꯃꯍꯦꯁ ꯒ꯭ꯌꯥꯟ ꯄꯨꯔꯥ ꯃꯥꯡꯗꯨꯅ ꯃꯐꯝꯗꯨꯗ ꯂꯩꯃꯥꯏꯗꯨꯗ ꯑꯃꯨꯛ ꯂꯦꯛꯊꯈ꯭ꯔꯦ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯂꯩꯃꯥꯏꯗꯨꯗ ꯂꯣꯡꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯃꯍꯦꯁꯇꯨ ꯃꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯊꯣꯔꯛꯏ꯫ ꯃꯗꯨꯒꯤ ꯍꯦꯛ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯃꯁꯥꯗꯨ ꯊꯦꯛ ꯊꯦꯛꯄꯒꯨꯝ ꯀꯔꯤꯒꯨꯝ ꯇꯧꯗꯨꯅ ꯇꯞꯅ ꯍꯧꯒꯠꯂꯛꯏ꯫ ꯃꯍꯦꯁꯅ ꯍꯦꯛ ꯍꯧꯒꯠꯄ ꯍꯧꯔꯛꯄꯒ ꯃꯥꯒꯤ ꯀꯥꯗꯨꯒꯤ ꯊꯣꯡꯗꯨꯁꯨ ꯃꯊꯟꯇ ꯇꯞꯅ ꯍꯥꯡꯗꯣꯛꯆꯔꯛꯂꯦ꯫ ꯊꯋꯥꯏꯗꯨꯗꯤ ꯃꯇꯝꯗꯨꯗ ꯀꯗꯣꯝꯗ ꯆꯠꯈ꯭ꯔꯕꯅꯣ ꯍꯥꯏꯕ ꯈꯪꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯍꯦꯁꯀꯤ ꯐꯤꯕꯝꯗꯤ ꯍꯣꯡꯈ꯭ꯔꯦ꯫ ꯃꯁꯥꯅ ꯃꯁꯥ ꯈꯪꯖꯗ꯭ꯔꯦ꯫ ꯃꯍꯦꯁ ꯁꯨꯞꯆꯤꯜꯂꯝꯕ ꯃꯈꯣꯡꯗꯨ ꯇꯥꯡꯀꯛ ꯅꯥꯏꯅ ꯃꯥꯒꯤ ꯀꯥꯗꯒꯤ ꯊꯦꯛꯇꯨꯅ ꯊꯥꯡꯗꯣꯔꯛꯏ꯫ ꯃꯃꯥꯏꯗꯨꯁꯨ ꯌꯨꯝꯗꯨꯒꯤ ꯀꯥꯆꯤꯟ ꯀꯣꯌꯥꯒꯗꯨꯁꯨ ꯂꯩꯗꯨꯅ ꯌꯦꯡꯂꯛꯂꯦ꯫ ꯃꯇꯝꯁꯤꯗ ꯃꯥꯅ ꯁꯨꯝ ꯌꯦꯡꯁꯤꯜꯂꯛꯄꯅ ꯁꯒꯥꯏꯗ ꯊꯧꯔꯤ ꯀꯣꯡꯒꯣꯏ ꯑꯃꯈꯛ ꯂꯩꯕꯗꯨ ꯎꯔꯗꯨꯅ ꯃꯈꯨꯠꯇꯨꯅ ꯂꯥꯝꯂꯒ ꯂꯧꯊꯩ꯫ ꯇꯥꯟꯖꯥꯁꯤꯗ ꯃꯄꯥꯁꯨ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯂꯨꯕꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯄꯒ ꯃꯄꯥ ꯆꯞ ꯆꯥꯅꯩ꯫ ꯃꯄꯥꯅ ꯃꯌꯨꯝ ꯍꯦꯛ ꯆꯪꯂꯛꯄꯒ ꯃꯆꯥꯅꯤꯄꯥꯅ ꯌꯨꯝꯌꯥꯏꯗꯨꯗ ꯂꯩꯔꯝꯂꯤꯕ ꯐꯤꯕꯝ ꯎꯕꯗ ꯃꯄꯥꯁꯨ ꯍꯥꯏꯔꯞꯇꯤ ꯃꯁꯥꯗ ꯆꯤꯡꯅꯕ ꯑꯃ ꯄꯣꯛꯏ꯫ ꯃꯄꯥꯅ ꯍꯦ ꯀꯔꯤꯒꯤ ꯊꯧꯔꯤꯅꯣ ꯅꯨꯃꯤꯗꯥꯡꯁꯤꯗ ꯍꯥ? ꯃꯍꯦꯁ ꯈꯨꯝꯗꯦ꯫ ꯃꯄꯥꯗ ꯌꯦꯡꯗꯨꯅ ꯃꯤ ꯌꯥꯝꯅ ꯀꯔꯦꯝꯅꯅ ꯅꯣꯛꯏ꯫ ꯃꯄꯥꯅ ꯍꯥꯏ, ꯑꯩꯅ ꯍꯪꯂꯤꯕꯁꯤ ꯅꯪꯉꯣꯟꯗꯅꯤꯅꯦ, ꯀꯩꯗꯧꯅꯕ ꯊꯧꯔꯤ ꯀꯣꯡꯒꯣꯏꯅꯣ? ꯃꯍꯦꯁ ꯃꯤ ꯆꯥꯒꯦ, ꯃꯤ ꯆꯥꯅꯤꯡꯉꯦ ꯁꯤ ꯍꯥꯏꯔꯗꯨꯅ ꯅꯣꯛꯈꯠꯂꯛꯏ꯫ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜ ꯃꯥꯜꯂꯞ ꯇꯧꯅ ꯃꯍꯦꯁꯅ ꯍꯥꯏꯗꯣꯔꯛꯏ꯫ ꯋꯥꯗꯨ ꯇꯥꯕꯗ ꯃꯄꯥꯗꯨ ꯃꯁꯝ ꯃꯅꯥ ꯆꯞ ꯌꯨꯡꯏ꯫ ꯃꯄꯥꯅ ꯃꯁꯤꯗꯤ ꯁꯣꯏꯗꯅ ꯂꯥꯏꯇꯤꯟ ꯑꯣꯛꯅꯕ ꯃꯥꯜꯂꯤ, ꯅꯨꯃꯤꯗꯥꯡꯁꯤꯗ ꯀꯝꯗꯧꯅꯤ ꯑꯩꯗꯤ? ꯃꯍꯦꯁ ꯊꯧꯔꯤ ꯄꯥꯏꯔꯤꯕ ꯃꯈꯨꯠꯇꯨ ꯃꯁꯥꯗ ꯇꯞꯅ ꯊꯤꯟꯗꯣꯛꯄ ꯍꯧꯔꯛꯏ꯫ ꯃꯄꯥꯗꯨꯁꯨ ꯃꯆꯥꯒꯤ ꯃꯇꯧꯗꯨ ꯀꯤꯕ ꯑꯃ ꯐꯥꯎꯔꯗꯨꯅ ꯅꯥꯀꯟꯗ ꯈꯖꯤꯛ ꯇꯞꯅ ꯂꯩꯊꯣꯛꯏ꯫ ꯑꯗꯨꯗꯒꯤ ꯃꯍꯦꯁ ꯃꯄꯥꯗ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗꯅ ꯌꯨꯝꯗꯨꯗꯒꯤ
ꯊꯣꯛꯈꯤꯅꯕ ꯃꯈꯣꯡꯗꯨ ꯊꯥꯡꯗꯣꯔꯛꯄꯒ ꯃꯄꯥꯅ ꯃꯆꯥꯕꯨ ꯆꯦꯟꯁꯤꯟꯗꯨꯅ ꯃꯇꯨꯡꯂꯣꯝꯗꯒꯤ ꯀꯣꯜꯂꯒ ꯈꯥꯝꯃꯤ꯫ ꯃꯍꯦꯁꯅ ꯏꯔꯥꯏ ꯂꯥꯏꯅ ꯃꯄꯥꯅ ꯀꯣꯜꯂꯛꯂꯤꯕ ꯃꯈꯨꯠꯇꯨ ꯐꯛꯇꯣꯛꯇꯨꯅ ꯃꯄꯥꯕꯨ ꯂꯥꯛꯇꯨꯅ ꯏꯟꯈꯤ꯫ ꯃꯍꯦꯁꯅ ꯏꯟꯂꯛꯄꯗꯨꯗ ꯃꯄꯥꯗꯨ ꯌꯨꯝꯕꯤ ꯑꯃꯗ ꯃꯀꯣꯛꯇꯨꯅ ꯌꯩꯁꯤꯟꯗꯨꯅ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯃꯥꯏꯗꯨꯗ ꯍꯥꯏꯊꯈ꯭ꯔꯦ꯫ ꯃꯍꯦꯁꯁꯨ ꯃꯈꯨꯠꯇꯨꯗ ꯊꯧꯔꯤ ꯀꯣꯡꯒꯣꯏꯗꯨ ꯄꯥꯏꯗꯨꯅ ꯅꯣꯛꯇꯨꯅ ꯌꯨꯝꯗꯨꯗꯒꯤ ꯏꯪꯈꯣꯜꯗꯨꯗꯒꯤ ꯊꯣꯔꯛꯂꯦ꯫ ꯂꯝꯕꯤꯗꯨ ꯃꯤ ꯀꯅꯥ ꯑꯃꯠꯇ ꯍꯦꯛ ꯊꯦꯡꯅꯗꯦ꯫ ꯄꯪꯊꯦꯡꯅ ꯊꯦꯡꯕꯃꯛꯁꯨ ꯅꯠꯇ꯭ꯔꯤ꯫ ꯃꯍꯦꯁ ꯃꯈꯣꯡꯗꯨꯅ ꯐꯅ ꯁꯥꯡꯅ ꯃꯥꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯆꯨꯝꯗ꯭ꯔꯤꯡ ꯆꯠꯂꯤ꯫ ꯅꯥꯛ ꯑꯣꯏꯌꯦꯠ ꯀꯔꯤ ꯑꯃꯠꯇ ꯌꯦꯡꯗꯦ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯁꯅꯥ ꯈꯣꯡꯅꯥꯡ ꯃꯄꯥꯗꯨ ꯌꯧꯔꯛꯄꯒ ꯆꯞ ꯂꯦꯞꯄꯤ꯫ ꯃꯍꯦꯁ ꯃꯃꯥꯏꯗꯨ ꯈꯣꯡꯅꯥꯡꯔꯣꯝꯗ ꯇꯞꯅ ꯂꯩꯁꯤꯟꯗꯨꯅ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗꯨꯗ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯃꯍꯦꯁ ꯅꯣꯛꯈꯤ ꯃꯁꯥꯗꯨ ꯒ꯭ꯌꯥꯟ ꯀꯔꯤꯁꯨ ꯇꯥꯗꯅ ꯈꯣꯡꯅꯥꯡꯗꯨꯒꯤ ꯐꯟꯗꯣꯛꯂꯤꯕ ꯃꯁꯥ ꯃꯔꯦꯡꯕꯥꯟꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯝꯂꯒ ꯈꯣꯡꯅꯥꯡꯗꯨꯗ ꯀꯥꯈꯠꯈ꯭ꯔꯦ꯫ ꯈꯣꯡꯅꯥꯡꯗꯨꯗꯤ ꯎꯁꯥ ꯑꯃꯗ ꯊꯧꯔꯤꯗꯨ ꯀꯟꯅ ꯀꯤꯁꯤ ꯄꯨꯟꯁꯤꯜꯂꯤ꯫ ꯃꯗꯨꯗꯒꯤ ꯃꯇꯨꯡꯗ ꯊꯧꯔꯤ ꯃꯇꯣꯟ ꯑꯃꯗ ꯃꯁꯥꯒꯤ ꯃꯈꯔꯤꯗꯨꯗ ꯑꯃꯨꯛ ꯀꯣꯡꯒꯣꯏ ꯂꯥꯛꯇꯨꯅ ꯃꯊꯟꯇ ꯎꯁꯥꯗꯨꯗꯒꯤ ꯆꯣꯡꯊꯔꯛꯂꯝꯃꯤ꯫ ꯃꯍꯦꯁ ꯃꯈꯣꯡꯗꯨꯅ ꯂꯩꯃꯥꯏꯗ ꯁꯣꯛꯄ ꯉꯝꯗ ꯑꯍꯥꯡꯕ ꯃꯥꯂꯪꯗꯨꯗ ꯃꯈꯣꯡꯗꯨ ꯐꯤꯡ 3-4 ꯀꯥꯎꯔꯝꯂꯒ ꯑꯗꯨꯝ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ꯫ ꯃꯍꯦꯁꯀꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯗꯨꯗꯤ ꯑꯍꯥꯡꯕ ꯃꯥꯂꯪꯂꯛꯇꯨꯗ ꯇꯞꯂꯤ ꯍꯥꯏꯔꯤ꯫ ꯑꯁꯨꯝꯅ ꯖꯨꯂꯤꯗ ꯔꯣꯖꯤꯅ ꯋꯥꯔꯤ ꯂꯤ ꯁꯥꯒꯠꯆꯗꯨꯅ ꯖꯨꯂꯤ ꯃꯌꯥꯗꯨ ꯀꯥꯈꯠꯇꯨꯅ ꯔꯣꯖꯤꯒꯤ ꯋꯥꯔꯤꯗꯨ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯖꯨꯂꯤꯅ ꯔꯣꯖꯤꯒꯤ ꯋꯥꯔꯤꯗ ꯃꯄꯨꯛꯅꯤꯡ ꯂꯨꯞꯂꯤꯉꯩꯗ ꯁꯨꯃꯤ ꯆꯪꯂꯛꯂꯒ ꯐꯝꯂꯝꯕꯒꯗꯨ ꯈꯪꯍꯧꯗ꯭ꯔꯦ꯫ ꯁꯨꯃꯤꯅ ꯃꯈꯥ ꯊꯤ꯫ ꯁꯨꯃꯤꯅ ꯍꯪꯂꯛꯄꯗꯨꯗ ꯖꯨꯂꯤ ꯃꯁꯥꯗꯨ ꯏꯈꯪ ꯈꯪꯉꯤ꯫ ꯖꯨꯂꯤ ꯃꯇꯨꯡ ꯑꯣꯏꯔꯞ ꯁꯨꯃꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯖꯨꯂꯤꯅ "ꯍꯤꯡꯆꯥꯕꯤ, ꯅꯪꯗꯤ ꯀꯔꯝ ꯀꯥꯟꯗ ꯆꯪꯂꯛꯂꯤꯕ?" ꯁꯨꯃꯤꯅ "ꯏꯕꯦꯝꯃ, ꯅꯪꯗꯤ ꯋꯥꯔꯤꯗ ꯃꯨꯜꯂꯤꯉꯩꯗ ꯑꯩ ꯆꯪꯂꯛꯄꯒꯥꯁꯦ ꯑꯃꯠꯇ ꯈꯪꯍꯧꯗ꯭ꯔꯕꯣꯏꯔꯦ?" ꯔꯣꯖꯤꯅ "ꯃꯈꯥ ꯅꯠꯇꯦ, ꯊꯦꯡꯉꯦ, ꯇꯨꯝꯅꯕ ꯇꯧꯔꯁꯤ." ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯐꯃꯨꯡ ꯑꯅꯤ ꯁꯝꯖꯤꯟꯅꯗꯨꯅ ꯄꯥꯛꯅ ꯊꯥꯔꯤꯕ ꯕꯦꯗ ꯃꯊꯛꯇꯨꯗ ꯂꯣꯏꯅ ꯍꯤꯞꯅꯔꯦ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯖꯨꯂꯤ ꯑꯃꯗꯤ ꯁꯨꯃꯤꯗꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯈ꯭ꯔꯦ꯫ ꯔꯣꯖꯤꯗꯤ ꯇꯨꯝꯁꯤꯟꯕ ꯌꯥꯗꯗꯅ ꯀꯥꯗꯨꯒꯤ ꯃꯄꯥꯟ ꯊꯣꯔꯛꯂꯒ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯀꯥꯗꯨꯒꯤ ꯃꯃꯥꯡꯒꯤ ꯕꯦꯜꯀꯣꯅꯤꯗꯨꯒꯤ ꯃꯆꯤꯗꯨꯗ ꯄꯤꯂꯔꯗ ꯉꯥꯗꯨꯅ ꯂꯦꯞꯂꯤ꯫ ꯔꯣꯖꯤ ꯃꯃꯥꯡꯗ ꯃꯥꯅ ꯄꯥꯈꯤꯕ ꯊꯣꯏꯒꯤ ꯗꯥꯏꯔꯤꯗꯨꯁꯨ ꯋꯥꯔꯤ ꯀꯌꯥꯗꯨꯕꯨ ꯑꯃꯃꯝꯇ ꯑꯣꯏꯅ ꯅꯤꯡꯁꯤꯡꯂꯨꯏ꯫ ꯃꯃꯤꯠꯃꯛꯅ ꯍꯦꯛ ꯎꯍꯧꯕꯒꯨꯝ ꯃꯤꯠꯃꯥꯡꯃꯛꯇꯗ ꯑꯃꯃꯝꯇ ꯑꯣꯏꯅ ꯐꯟ ꯆꯣꯡꯊꯣꯔꯛꯂꯤ ꯋꯥꯔꯤ ꯀꯌꯥꯗꯨꯕꯨ꯫ ꯃꯇꯝꯗꯨ ꯐꯅꯗꯤ ꯊꯦꯡꯖꯤꯜꯂꯛꯂꯦ꯫ ꯃꯈꯥꯔꯣꯝꯗ ꯀꯅꯥꯅꯣ ꯈꯪꯗꯅ ꯊꯣꯡ ꯍꯥꯡꯈꯤꯕꯒꯤ ꯃꯈꯣꯟ ꯑꯃꯈꯛ ꯐꯠ ꯇꯥꯏ꯫ ꯔꯣꯖꯤ ꯃꯁꯥꯗꯨ ꯃꯔꯨꯝ ꯑꯃꯗ ꯐꯠ ꯂꯩꯁꯤꯟꯗꯨꯅ ꯂꯣꯟꯅ ꯀꯅꯥ ꯊꯣꯔꯛꯄꯅꯣ ꯍꯥꯏꯗꯨꯅ ꯃꯈꯥꯗ ꯃꯨꯟꯅ ꯃꯃꯤꯠ ꯃꯅꯥ ꯆꯣꯏꯊꯣꯛꯇꯅ ꯌꯦꯡꯉꯤ꯫ ꯃꯤꯀꯨꯞ ꯈꯔ ꯂꯩꯔꯕ ꯐꯥꯎꯕ ꯀꯅꯥꯁꯨ ꯊꯣꯛꯂꯛꯇꯕꯗꯨꯗ ꯔꯣꯖꯤ ꯃꯐꯝꯗꯨꯗꯒꯤ ꯃꯥꯁꯨ ꯃꯥꯒꯤ ꯂꯩꯐꯝꯗ ꯆꯪꯂꯒꯦ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯆꯪꯂꯛꯂꯦ꯫ ꯖꯨꯂꯤ ꯑꯃꯗꯤ ꯁꯨꯃꯤ ꯃꯈꯣꯏ ꯑꯅꯤꯗꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯝꯂꯤ꯫ ꯔꯣꯖꯤꯅ ꯃꯥꯒꯤ ꯇꯨꯝꯐꯝ ꯖꯒꯥꯗ ꯆꯪꯗꯨꯅ ꯍꯤꯞꯊꯔꯦ꯫ ꯑꯁꯣꯝꯗꯁꯨ ꯉꯁꯥꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯔꯣꯃꯥꯒꯤ ꯃꯆꯤꯟꯗꯒꯤ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯈꯪꯂꯦ꯫ ꯑꯗꯨꯒ ꯁꯟꯖꯌꯕꯨꯁꯨ ꯃꯌꯨꯝꯗꯒꯤ ꯂꯧꯈꯠꯂꯨꯔꯒ ꯀꯁꯇꯗꯤꯗꯨꯗ ꯔꯣꯃꯥ ꯑꯃꯗꯤ ꯁꯟꯖय ꯀꯥ ꯇꯣꯉꯥꯟꯅ ꯑꯍꯤꯡꯗꯨꯃ ꯂꯦꯜꯂꯤ꯫ ꯁꯟꯖꯣꯏꯅ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯁꯨꯝ ꯍꯦꯜꯂꯛꯂꯦ꯫ ꯔꯣꯃꯥꯁꯨ ꯑꯍꯤꯡ ꯆꯨꯞꯄ ꯀꯞꯄ ꯂꯦꯞꯇꯦ꯫ ꯁꯟꯖꯣꯏꯅ "ꯃꯇꯝꯗꯨꯗ ꯑꯩꯅ ꯍꯥꯏꯕꯗ ꯅꯈꯣꯏ ꯈꯨꯗꯤꯡꯅ ꯌꯥꯕꯤꯔꯝꯂꯕꯗꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯐꯪꯂꯤꯕ ꯈꯨꯗꯤꯡꯁꯦ ꯐꯪꯂꯝꯂꯣꯏꯀꯣ." ꯇꯨꯃꯤꯟꯅ ꯃꯆꯤꯟꯗ ꯁꯣꯜꯂꯤ꯫ "ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯇꯧꯖꯈꯤꯕ ꯈꯨꯗꯤꯡꯒꯤ ꯃꯍꯩ ꯏꯁꯥꯅ ꯐꯪꯂꯦꯗꯣ." ꯃꯁꯥꯗꯣ ꯍꯥꯏꯐꯦꯠꯇꯅꯤ ꯃꯅꯤꯡ ꯇꯝꯅ ꯌꯦꯡꯂꯨꯕꯗ ꯐꯥꯎꯔꯤꯕ ꯆꯩꯅꯥꯗꯨ ꯃꯁꯥꯗꯨ ꯈꯤꯇꯪ ꯆꯩꯅꯥ ꯐꯥꯎꯕꯒꯨꯝ꯫ ꯁ꯭ꯇꯦꯁꯟꯗꯨꯗ ꯉꯁꯥꯏ ꯅꯨꯡꯊꯤꯜ ꯃꯈꯣꯏ ꯑꯅꯤꯃꯛ ꯍꯥꯏꯕꯗꯤ ꯔꯣꯃꯥ ꯑꯃꯗꯤ ꯁꯟꯖꯣꯏ ꯐꯅ ꯅꯤꯡꯊꯤꯅ ꯄꯨꯂꯤꯁꯁꯤꯡꯗꯨꯅ ꯐꯨꯕꯤꯈ꯭ꯔꯕ ꯃꯥꯜꯂꯤ꯫ ꯁꯟꯖय ꯂꯦꯡꯕ ꯈꯣꯠꯄ ꯃꯁꯥꯗ ꯏꯄꯟ ꯄꯜꯂꯤ꯫ ꯔꯣꯃꯥꯁꯨ ꯆꯦꯞꯊꯈꯤꯕ ꯃꯐꯝꯗꯨꯗꯒꯤ ꯃꯆꯤ ꯂꯦꯡꯈꯤꯗ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯄꯨꯡ 1:23 ꯆꯠꯂꯦ꯫ ꯔꯣꯖꯤ ꯀꯗꯣꯝ ꯆꯠꯂꯨꯕꯅꯣ ꯈꯪꯗꯦ꯫ ꯃꯥꯅ ꯐ꯭ꯂꯣꯔꯗꯨꯗꯒꯤ ꯁ꯭ꯇꯤꯌꯔꯗꯨ ꯍꯦꯛ ꯌꯧꯔꯛꯄꯒ ꯀꯣꯔꯤꯗꯣꯔꯗꯨꯗ ꯍꯦꯛ ꯃꯈꯣꯡ ꯊꯥꯡꯖꯤꯟꯕ ꯍꯧꯔꯛꯄꯒ ꯃꯁꯥꯒ ꯌꯥꯝꯅ ꯂꯥꯞꯅꯗꯤ ꯅꯠꯇꯅ ꯃꯃꯥꯡꯃꯛꯇꯗ ꯃꯉꯣꯟꯗ ꯃꯇꯨꯡ ꯑꯣꯟꯁꯤꯜꯂꯒ ꯃꯁꯥ ꯄꯨꯝꯕ ꯑꯉꯧꯕ ꯐꯤꯖꯣꯜ ꯉꯥꯛꯇꯅ ꯂꯩꯇꯦꯡꯗꯨꯅ ꯂꯦꯞꯂꯤꯕꯗꯨ ꯎꯕꯗ ꯔꯣꯖꯤ ꯊꯥꯡꯂꯝꯂꯤꯕ ꯃꯈꯣꯡꯗꯨ ꯆꯞ ꯂꯦꯞꯄꯤ꯫ ꯂꯦꯞꯂꯤꯕꯤ ꯅꯨꯄꯤꯗꯨꯁꯨ ꯇꯞꯅ ꯔꯣꯖꯤꯗ ꯃꯃꯥꯏ ꯂꯩꯁꯤꯜꯂꯛꯂꯦ꯫ ꯔꯣꯖꯤꯁꯨ ꯅꯨꯄꯤꯗꯨꯗ ꯃꯃꯤꯠ ꯐꯥꯎꯕ ꯀꯨꯞꯇꯕ ꯃꯈꯩ ꯁꯨꯛꯇꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯅꯨꯄꯤꯗꯨꯅ ꯔꯣꯖꯤꯗ ꯃꯁꯥꯗꯨ ꯂꯩꯁꯤꯜꯂꯛꯇꯨꯅ ꯃꯥꯏ ꯃꯥꯌꯣꯛꯅꯔꯤ꯫ ꯃꯇꯝꯗꯨꯗ ꯅꯨꯄꯤꯗꯨꯒꯤ ꯃꯃꯥꯏꯗꯨ ꯇꯞꯅ ꯅꯣꯟꯈꯠꯂꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤ ꯃꯥꯏꯒ ꯃꯥꯌꯣꯛꯅꯔꯤ꯫ ꯔꯣꯖꯤꯅ ꯊꯣꯏꯅ "ꯃꯥꯅꯤ, ꯑꯩ ꯊꯣꯏꯅꯤ." ꯔꯣꯖꯤ ꯃꯁꯥꯗꯨ ꯄꯪꯁꯤꯟꯕꯒꯨꯝ ꯇꯨꯃꯤꯟ ꯊꯣꯏꯗ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯊꯣꯏꯅ "ꯃꯇꯝ ꯀꯨꯏꯅꯗꯒꯤ
ꯑꯩꯅ ꯋꯥꯅ ꯈꯥꯡꯗꯨꯅ ꯂꯦꯜꯂꯛꯄ ꯀꯌꯥꯗꯨ ꯈꯨꯗꯤꯡꯃꯛ ꯉꯁꯤꯗꯤ ꯅꯪꯅ ꯀꯣꯛꯍꯟꯕꯤꯔꯦ꯫ ꯔꯣꯖꯤꯅ: ꯑꯩꯒꯤ ꯀꯔꯤ ꯏꯇꯤꯛꯅ ꯅꯍꯥꯛꯀꯤ ꯑꯋꯥꯕ ꯈꯨꯗꯤꯡ ꯀꯣꯛꯂꯤꯕ? ꯊꯣꯏꯅ: ꯅꯣꯛꯃꯤ ꯅꯪꯒꯤ ꯅꯇꯦꯡꯗꯒꯤ ꯑꯩꯅ ꯂꯥꯏꯔꯝꯂꯦꯟꯗ ꯇꯤꯟꯕ ꯉꯝꯖꯒꯗꯧꯔꯦ꯫ ꯑꯩꯅ ꯃꯃꯥꯡ ꯀꯌꯥꯗ ꯃꯤꯔꯝꯂꯦꯟꯗ ꯇꯤꯟꯁꯤ ꯇꯤꯟ ꯉꯝꯗ, ꯂꯥꯏꯔꯝꯂꯦꯟꯗ ꯇꯤꯟꯁꯤ ꯇꯤꯟ ꯉꯝꯗ ꯀꯌꯥꯗ ꯋꯥꯅ ꯂꯦꯟꯖꯈꯤꯕ꯫ ꯔꯣꯖꯤꯅ: ꯊꯣꯏ, ꯃꯍꯥꯛꯅ ꯅꯪꯒꯤꯗꯃꯛ ꯀꯌꯥꯗ ꯋꯥꯖꯔꯤꯕ ꯍꯧꯖꯤꯛꯁꯨ꯫ ꯊꯣꯏ ꯅꯣꯛꯐꯦꯠ ꯇꯧꯅ: ꯊꯣꯏꯅ: ꯈꯨꯗꯤꯡꯃꯛ ꯌꯥꯔꯔꯣꯏꯗꯕ ꯏꯆꯦꯜ ꯑꯃꯒꯤ ꯇꯣꯔꯕꯥꯟ ꯑꯃ ꯒꯨꯝꯂꯦ ꯔꯣꯖꯤ꯫ ꯔꯣꯖꯤꯅ: ꯀꯔꯤꯒꯤ ꯌꯥꯗꯅꯤ? ꯍꯧꯖꯤꯛꯁꯨ ꯃꯇꯝ ꯂꯩꯔꯤ꯫ ꯑꯩ ꯅꯪꯒꯤꯗꯃꯛ ꯀꯠꯊꯣꯛꯄ ꯉꯝꯒꯅꯤ꯫ ꯊꯣꯏꯅ: ꯅꯍꯥꯛꯅ ꯑꯩꯒꯤꯗꯃꯛ ꯀꯌꯥꯗ ꯋꯥꯕꯤꯔꯤꯕꯅꯣ ꯑꯩ ꯈꯪꯗꯕ ꯅꯠꯇꯦ꯫ ꯑꯩꯗꯤ ꯄꯨꯝꯅꯃꯛꯁꯤ ꯀꯠꯊꯣꯛꯇꯨꯅ ꯆꯠꯂꯕꯅꯤ꯫ ꯔꯣꯖꯤꯅ: ꯀꯗꯥꯏꯗ? ꯊꯣꯏꯅ: ꯑꯃꯨꯛ ꯍꯟꯅ ꯑꯀꯤ ꯇꯨꯖꯨꯡ ꯑꯋꯥ ꯑꯅꯥ ꯂꯩꯔꯔꯣꯏꯗꯕ ꯃꯐꯝ ꯑꯃꯗ꯫ ꯔꯣꯖꯤꯅ: ꯃꯍꯥꯛꯅ ꯀꯔꯤ ꯑꯣꯏꯍꯧꯕ? ꯊꯣꯏꯅ: ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯈꯪꯕꯗꯤ ꯅꯍꯥꯛ ꯈꯛꯇꯅꯤ꯫ ꯅꯍꯥꯛꯅꯕꯨ ꯃꯥꯒꯤꯗꯃꯛ ꯂꯦꯞꯄꯤꯔꯕ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯇꯥꯏꯕꯪ ꯃꯥꯂꯦꯝꯁꯤꯗ ꯍꯜꯂꯛꯄ ꯉꯝꯕ ꯑꯣꯏꯒꯦꯀꯣ꯫ ꯔꯣꯖꯤ: ꯑꯩ ꯆꯠꯂꯒꯦ ꯔꯣꯖꯤ꯫ ꯃꯤꯀꯨꯞꯁꯤꯗ ꯊꯣꯏ ꯔꯣꯖꯤꯒꯤ ꯃꯤꯠꯃꯥꯡꯗꯒꯤ ꯃꯃꯤ ꯁꯥꯡꯈ꯭ꯔꯦ꯫ ꯔꯣꯖꯤꯅ: ꯊꯣꯏ. ꯔꯣꯖꯤ ꯇꯨꯝꯂꯝꯕꯗꯒꯤ ꯂꯣꯡꯅ ꯐꯨꯛ ꯍꯧꯒꯠꯂꯛꯏ꯫ ꯃꯥꯅ ꯀꯟꯅ ꯂꯥꯎꯈꯤꯕꯗꯨ ꯇꯥꯔꯗꯨꯅ ꯁꯨꯃꯤ ꯑꯃꯗꯤ ꯖꯨꯂꯤꯁꯨ ꯍꯧꯒꯠꯂꯛꯂꯦ꯫ ꯔꯣꯖꯤ ꯃꯁꯥꯗꯨ ꯊꯛ ꯅꯤꯛꯂꯗꯨꯅ꯫ ꯔꯣꯖꯤꯅ: ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯑꯩꯅ ꯎꯈ꯭ꯔꯤꯕ ꯇꯥꯈ꯭ꯔꯤꯕꯁꯤꯡꯗꯨ? ꯖꯨꯂꯤꯅ: ꯔꯣꯖꯤ ꯅꯪ ꯀꯩꯗꯧꯔꯦ ꯍꯥ? ꯁꯨꯃꯤꯅ: ꯔꯣꯖꯤ ꯅꯪ ꯃꯪ ꯍꯥ ꯆꯣꯏꯕ ꯃꯥꯜꯂꯤ꯫ ꯔꯣꯖꯤꯅ: ꯃꯪ? ꯈꯨꯗꯤꯡꯃꯛ ꯃꯪ ꯑꯣꯏꯔꯕꯀꯣ? ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯇꯨꯝꯕ ꯑꯃꯨꯛ ꯍꯟꯅ ꯊꯦꯝꯅꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯃꯥꯏꯀꯩ ꯑꯅꯤꯃꯛꯀꯤ ꯖꯕꯥꯟ ꯂꯧꯅꯔꯗꯨꯅ ꯃꯇꯨꯡꯗ ꯀꯣꯔꯠꯅ ꯑꯁꯨꯝꯅ ꯔꯥꯏ ꯇꯥꯔꯦ ꯃꯗꯨꯗꯤ ꯊꯣꯏꯒꯤ ꯃꯤꯍꯥꯠꯇ ꯃꯄꯨꯡ ꯑꯣꯏꯅ ꯆꯦꯟꯅꯔꯤꯕꯤ ꯂꯩꯈꯤꯗ꯭ꯔꯕꯤ ꯂꯤꯂꯤ ꯑꯃꯗꯤ ꯊꯕꯛ ꯑꯁꯤꯗ ꯃꯥꯏꯄꯨꯅꯅ ꯊꯧꯗꯥꯡ ꯂꯧꯈꯤꯕ ꯂꯩꯈꯤꯗ꯭ꯔꯕꯤꯒꯤ ꯑꯃꯗꯤ ꯃꯍꯦꯁꯀꯤ ꯃꯊꯛꯇ IPC ꯁꯦꯛꯁꯟ ꯁꯤꯒꯤ ꯃꯈꯥꯗ ꯑꯦꯒꯦꯟꯁ ꯀ꯭ꯔꯥꯏꯝ ꯑꯦꯟড ꯃꯔꯗꯔꯒꯤ ꯃꯈꯥꯗ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯊꯕꯛ ꯁꯨꯕꯒꯤ ꯖꯦꯜꯗ ꯊꯝꯕ ꯃꯈꯣꯏꯒꯤ ꯐꯝꯐꯝ ꯊꯣꯛꯄ ꯆꯩꯔꯥꯛ ꯑꯗꯨꯅꯤ꯫ ꯑꯗꯨꯒ ꯊꯕꯛ ꯑꯗꯨꯗ ꯅꯥꯀꯣꯏꯅꯅ ꯃꯇꯦꯡ ꯄꯥꯡꯈꯤꯕ ꯂꯤꯂꯤꯒꯤ ꯃꯆꯦ ꯔꯣꯃꯥ ꯑꯃꯗꯤ ꯕꯤꯀꯤ ꯃꯍꯦꯁꯀꯤꯅ ꯃꯃꯥꯟꯅꯕ ꯁꯟꯖꯩꯕꯨꯅ ꯆꯍꯤ 5 ꯊꯕꯛ ꯁꯨꯕꯒꯤ ꯖꯦꯜꯗ ꯊꯝꯅꯕ ꯀꯣꯔꯠꯅ ꯋꯥꯔꯦꯞ ꯂꯧꯔꯦ꯫ ꯑꯗꯨꯒ ꯔꯣꯃꯥ ꯍꯥꯏꯔꯤꯕꯤ ꯅꯨꯄꯤꯁꯤꯅ ꯔꯟ ꯇꯧꯔꯤꯕ ꯍꯣꯁꯇꯦꯜꯁꯤꯕꯨꯅ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯊꯤꯡꯖꯤꯜꯂꯦ꯫ ꯋꯥꯐꯝꯁꯤ ꯖꯁꯅ ꯂꯥꯎꯊꯣꯛꯔꯛꯄꯒ ꯔꯥꯖ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯊꯥꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯔꯣꯖꯤ ꯔꯥꯖꯇ ꯆꯦꯞꯊ ꯌꯦꯡꯖꯩ꯫ ꯊꯣꯏꯒꯤ ꯃꯃꯥꯁꯨ ꯃꯊꯃꯣꯏ ꯄꯦꯟꯅ ꯀꯞꯆꯩ꯫ ꯁꯟꯖꯣꯏ ꯑꯃꯗꯤ ꯔꯣꯃꯥ ꯀꯣꯔꯠꯇꯒꯤ ꯄꯨꯂꯤꯁꯁꯤꯡꯗꯨꯅ ꯖꯦꯜ ꯇꯝꯅ ꯄꯨꯈꯤꯅꯕ ꯃꯈꯨꯠꯇꯨ ꯂꯣꯛꯑꯞ ꯆꯟꯗꯨꯅ ꯆꯤꯡꯊꯣꯔꯛꯂꯤ꯫ ꯔꯥꯖꯁꯨ ꯇꯨꯃꯤꯟ ꯐꯝꯂꯝꯕꯗꯒꯤ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯇꯨꯅ ꯃꯆꯤ ꯑꯣꯏꯔꯞ ꯎꯈꯣꯡ ꯑꯃꯗ ꯂꯦꯞꯇꯨꯅ ꯃꯃꯥꯏꯗꯨ ꯅꯣꯡꯊꯛꯇ ꯁꯪꯕꯥꯅꯔꯕ ꯂꯩꯆꯤꯟ ꯅꯣꯡꯐꯥꯏ ꯊꯥꯡꯗ꯭ꯔꯕ ꯑꯇꯤꯌꯥꯗꯨꯗ ꯌꯦꯡꯈꯠꯇꯨꯅ ꯂꯩꯔꯤ꯫ ꯃꯊꯟ ꯃꯔꯥꯡꯅꯤ ꯃꯥꯒꯤ ꯀꯣꯔꯠ ꯃꯃꯥꯡꯗꯨꯗ ꯔꯣꯖꯤꯅ ꯔꯥꯖꯄꯨ ꯀꯣꯏꯅ ꯌꯦꯡꯂꯛꯄꯗ ꯔꯥꯖ ꯎꯈꯣꯡꯗꯨꯗ ꯅꯤꯡꯕ ꯀꯥꯏꯅ ꯂꯦꯞꯇꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯔꯣꯖꯤ ꯃꯈꯣꯡꯗꯨ ꯇꯞꯅ ꯔꯥꯖꯀꯤ ꯅꯥꯛꯇ ꯊꯥꯡꯖꯤꯟꯕ ꯍꯧꯔꯛꯂꯦ꯫ ꯍꯥꯡꯂ ꯃꯥꯡꯂꯪꯂꯛ ꯁꯪꯕꯥꯅꯔ ꯅꯣꯡꯃꯗꯣꯟ ꯑꯇꯤꯌꯥꯟꯊꯛꯇꯨꯗ ꯊꯣꯏꯒꯤ ꯅꯨꯡꯁꯤꯔꯕꯤ ꯁꯛꯇꯝꯗꯨꯅ ꯔꯥꯖꯇ ꯅꯣꯛꯃꯤ ꯌꯦꯡꯂꯛꯇꯨꯅ ꯆꯠꯂꯒꯦ ꯍꯥꯏꯕꯒꯤ ꯃꯇꯧꯒꯨꯝ ꯃꯈꯨꯠ ꯍꯥꯏꯔꯛꯄꯗꯨꯗ ꯔꯥꯖ ꯃꯈꯨꯠꯇꯨ ꯊꯣꯏ ꯇꯝꯅ ꯇꯤꯡꯊꯣꯛꯇꯨꯅ ꯃꯊꯃꯣꯏꯅꯨꯡꯗ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯈꯥꯝꯖꯤꯟꯖꯩ꯫ ꯃꯃꯤꯠ ꯑꯅꯤꯃꯛ ꯄꯤꯔꯥꯡꯇꯅ ꯊꯨꯝꯍꯠꯂꯦ꯫ ꯔꯣꯖꯤ ꯔꯥꯖꯀꯤ ꯃꯅꯥꯛ ꯌꯧꯔꯛꯂꯗꯨꯅ ꯔꯥꯖꯀꯤ ꯂꯦꯡꯖꯨꯝꯗꯨꯗ ꯇꯞꯅ ꯅꯨꯡꯁꯤꯅ ꯄꯥꯏꯔꯛꯏ꯫ ꯔꯥꯖ ꯇꯤꯡꯊꯣꯛꯂꯤꯕ ꯃꯈꯨꯠꯇꯨꯒꯤ ꯈꯨꯕꯥꯡꯗꯨ ꯈꯨꯇꯨꯝ ꯁꯤꯡꯏ꯫ ꯃꯈꯨꯠ ꯅꯥꯝꯃꯗꯨꯅ ꯊꯣꯏꯒꯤ ꯗꯥꯏꯔꯤꯗꯨ ꯆꯦꯠ ꯄꯥꯏꯁꯤꯜꯂꯤ꯫ ꯃꯤꯀꯨꯞꯁꯤꯗ ꯊꯣꯏꯒꯤ ꯅꯨꯡꯁꯤꯔꯕ ꯁꯛꯐꯝꯗꯨ ꯔꯥꯖꯀꯤ ꯃꯤꯠꯃꯥꯡꯗꯒꯤ ꯑꯗꯨꯃꯛ ꯃꯃꯤ ꯁꯥꯡꯈ꯭ꯔꯦ꯫ ꯔꯣꯖꯤꯅ: ꯗꯥ ꯔꯥꯖ꯫ ꯔꯥꯖ ꯃꯃꯥꯏꯗꯨ ꯇꯞꯂꯤ ꯔꯣꯖꯤꯗ ꯂꯩꯁꯤꯜꯂꯛꯏ꯫ ꯔꯣꯖꯤꯅ: ꯗꯥ ꯔꯥꯖ꯫ ꯔꯣꯖꯤꯅ ꯔꯥꯖꯀꯤ ꯃꯃꯤꯠꯀꯤ ꯃꯄꯤꯁꯤꯡꯗꯨ ꯃꯥꯒꯤ ꯐꯤꯖꯤꯗꯨꯅ ꯇꯩꯊꯣꯛꯄꯤꯔꯗꯨꯅ ꯔꯥꯖꯀꯤ ꯃꯈꯨꯠ ꯅꯥꯝꯃꯗꯨꯅ ꯄꯥꯏꯔꯤꯕ ꯗꯥꯏꯔꯤꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯔꯣꯖꯤꯁꯨ ꯃꯈꯨꯠ ꯌꯦꯠꯇꯨꯅ ꯗꯥꯏꯔꯤꯗꯨꯗ ꯔꯥꯖꯀꯤ ꯃꯈꯨꯠꯇꯨꯒ ꯄꯨꯟꯅ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯇꯥꯃꯤꯟꯅꯁꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯅ ꯁꯟꯗꯣꯛꯆꯕ ꯂꯣꯏꯁꯤꯟꯈꯤꯗ꯭ꯔꯕ ꯗꯥꯏꯔꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯑꯁꯤ ꯃꯄꯨꯡ ꯐꯥꯅꯕ ꯍꯣꯠꯅꯖꯕ ꯃꯇꯝꯗ ꯋꯥꯍꯩ ꯋꯥꯇꯥ ꯄꯥꯕꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯑꯃꯗꯤ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯤ꯫ ꯃꯈꯥ ꯇꯥꯕ ꯋꯥꯔꯤ ꯍꯥꯞꯆꯔꯛꯀꯦ꯫ ꯃꯈꯥ ꯇꯥꯕ ꯋꯥꯔꯤꯁꯤ ꯂꯥꯏꯐꯗꯤꯕꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯍꯥꯞꯆꯔꯛꯀꯦ꯫ ꯃꯌꯥꯝꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯅꯕꯒꯤꯗꯃꯛꯇ ꯉꯥꯏꯗꯨꯅ ꯂꯩꯕꯤꯔꯝꯃꯨ ꯍꯥꯏꯖꯕꯒ ꯂꯣꯏꯅꯅ ꯂꯥꯏꯛ ꯀꯃꯦꯟ ꯁꯤꯌꯔ ꯇꯧꯕꯤꯌꯨ꯫ ꯊꯦꯡꯛ ꯌꯨ ꯑꯣꯜ꯫